Glasgow the Chathariba Commonwealth Games ki boxing masanada gold medal Laurakani haina panaramba Jadumani silver medal oina Phangba Ngamkhre Games sigi nupagi kizi yangkai mga kangluki ngasi sanakiba final match ta Australia gi boxer Dixon ki kutta Jadumani maitiba nangduna silver medal oina Phangba ngamkibani Mahag Dixon na unanimous decision 5-0 da maichiba piramki match adugi round ahumakta just mangana piba points singda Australia gi boxer da helaga chatki ngasi sanakiba final match aduda boxer anina akan mamoongda lamba tawnaki adumakpu Dixon na game adu tapna control toropugalonina mapa chaba pansing Jadumani da tilaki Loiram Daimi Kupta Jadumani Mahaki Pangal Amadi Technique Hena Putoktuna Laksan and Abokot Raklabasu Dixon confirm Chet and Leptura Jadumani attack sing Mayoknaki Masagi Chahi Konganito Kaktabak Naidiba Jadumanina Ahanba Oina Commonwealth Games as is a Saruk Yaraduna Final Phangba Yoruk Nabagi match singda Singtaningai over performance Kaya Piki Nakalamarom the Jadumanina gold medal Phangba Ngam Kidrabasu silver medal gi Mapu Oibangam Kibada Iroishamba Laurembam Laikai de Laiba Mahaki Imung Manungi Singna harau nungaiba fongdoki final match adu Jadumani gi imung manungi miyoi sing punna yengminaki adumakpu Jadumani na maiti banang kiba mikup aduda imungi miyoi sing ngaihak ningba kainaki pomnamak asi oiduna shu mahak na silver medal lawbangam kiba adugidamag harau tayamba fongdoktuna bombla na chingba kaya thaki aigi wakal da dimase magi hana la iba train dikadima Goal logo ni habis asyik pai kita aja punya tu boh. Kemana kita ngasih sana ibu game ni semain sana bese amuk teknologi ni ya tu main tam jadi. Adu boh makata bese di hari kemarin game sih mah hanba sang bani na mangon kita nungai tu basun ba mah oi ni kalau tu boh hari lak tu riba Japan ke Asian game juga mah performance pina ba aigi mage asyik pai aja ba aigi Ani gi wakalonda ay konan na wagi namta siyam sa ba hujaragan